Chin Community Hub haina khangnariba Padan natraga Patan hainaga sukhangnaba Macway region da ngarang military allies singna KIA Arakan Army amadi PDF ka khutthoknaringaida military na air strike support torakpoda terrorist nifuga taret hena sikre hari Jiri bamda IED leramlai police control room na thorokpa cherol amada ngarang Jiri bam district ki makha basti gi miyam leba mafam amada IED ama plan tawrambadagi security force na maipak na defuse tawkhre hari lamlai gi isauna lakhat ki lau pari lising tararom phau satpa ngamdabadagi laumi sing kokta khut hable hari handak mayok nakhiba ising isauna maram oiraduna Imphal East district ki lamlai assembly constituency gi manungda leba lau pari lising tara hena ising na laksin khibadagi phau satpa horakhrabasu makhata na mapung phana satpa ngamdabagi laumi sing kokta khut hapna re hari numit manga taruk ni hena ising thumjinduna leibadagi lawfam da hawriba phau pambi sing ising kangtharakpada makhoisu kanglakpaga loinana phau satpa ngamdaduna leire amade karigumba phawpal kharana sat labasu pambi adu phawham oina satpa ubadagi Asia sig manungda leiba lawmi sing ningba kainare mamang thagi September 13 dagi kun phawbagi manungda ising isang maram oiduna numit manga taruk ni phawba akutpada leiba lawfam singi phawpal sing thumjinduna leikibane sahi amagi yamna wana honaduna lau palaba matung singdagi senthrakpa isingna numit kiyani thumjin khibadagi ngasidi laumi singna masa masagi laufam da chatlaga awaba pothanaramba pumba aremba tare haina mafam adugi laumi kharana thamosok na phongdorakhe Imphal East district ki lamlai AC na konba laufam sing phau lok laroidaba lokol sing adudi saijang khulenda laupari tararom leimakhung mapal telok sanagi sarkari lokol paurabi lokol sabkhaibi nongadagi Thaudingong Thamkhong Tiribat Lamlai Zalogi Kaimang Phobhabi Palau Zalong Maning Sabalaikai Kharason gi akoibada leiba labuk sing Nungoi Yorbungi lokol sing yauna laupari lising kayaki phau amata lok laroi laupam sing asida horiba phopal sing paktakna pat pumlakpa kayana maram oidana mafamdu de sanglubada namthiba manamna nongada lamlai Zalo Kharason da miyoi kaya ana ayek mayok nabasu yaure patha pumtharakpana ayamba oibana phopal ayamba sat oidori lokol sida lo uriba lomi ayambana tenal farmer oibana labuki assurance yawning labasu lawphomgi mapu oidabana yawba yade Manipur lengaki maikaidagi mamang thakta thokiba ikangi mateng lawmi singna phangkiba leitabana hawjiksu mang takliba sigi karisu asa tawningai leite haina phongdorakle adubu potok puthokliba lawmi singi mapi mapa oideba lengak sinade miyeng sanghaningi lamlai asigi labuk singda irrigation gi khodong chabasu leitabana ningtham lawroki damak mahai marong kaya tharabasu mahai chabadi phangba ngamde maramasna hiram sigi matang da lengak sigi mari lenaba department singna akhana mamiyeng sangbiduna maikai asonggi lawmi singda miyoibagi minungsi utpiyo amasung tengbang biyo haidi MSRRDA gi makhada PMGSY gi package number MN08960 tarada misappropriation gi thodok thengnare haidi Kangleipak Communist Party gi Secretary Information and Public Relations Department M Punsiba Maitai na ngarang thadorokpa serolamada Manipur State Rural Roads Development Agency MSRRDA gi Chief Engineer gi makhada PMGSY gi package number MN08960 tenda misappropriation gi thodok thengna de hadi zerosna hai MSRRDA gi Chief Engineer gi makhada akaknaba PMGSY gi package number MN08960 10 asida misappropriation gi thawong sing sathare haiduna public na toropa complaint amada yumpham oiduna KCP na investigation sathakhe amasung investigation asigi matungina chauna corruption tawba amasung package asimaka mari leinana miyam gi thajaba manghanbagi thodok sing thengna de hadi package asi sekmaijing dagi sugnu phawbagi lambi paring gi sanction tawbane hadi investigation asigi manungsanna package asiga mari lenaba executive engineer ga loktunaraga contractor na lupa crore tara hena lokthoklam le hadi adumanamuk package asigi matungena tawphom thokpa repairing gi thabak tawrambagi mohota koila season aduna pothole khara melam ki hadi thaba asita sengnama kilometer kun sangba lambi paringda ningthijana sathagada bane adubu pangthokpam seng pangthoklam da bana miyam da lambi paring asida sathok sinda awaba mayok nabata natana matam hena su sanghalle lambi asi miyam na lumit khudingi sathok sin tawriba maru eba lambi ni hadi zero sina hai ngasidi mahairoi singlawmi singlalol
itik tawba miyoising amasung officer liba miyoising na kilometer kun sangba lambi asi satpada sanggadaba matamdagi double hangatna sangbana makhoigi mamal yamlaba matam sing manghalle miyamgi potsai sing putok pusin tawriba miyoising na sunga hak leitana tire puncture na singba oirakpagi khudong chadaba mayoknare ana ayek sing puriba ambulance phawba fatraba lambi asida chattaba yadabadagi namduna sathalle aduga masagi mabuk elebi mama sing amasung accident ki victim sing yauna aruba laina mayoknaba patient singna mayai lambi haina khangnariba lambi paring asida sathok sin tawbada puba thangba ngamdaba awaba mayokna halle hadi sakmaijindagi sugunu phawbugi marakta na lambi paring asigi khwaidi khudong chadaba saruk oide haina su zero asina phongdorakle masina maram oiraduna accident sing toina thokhalle amasung gari kia ama ata thokhalle numidangi matamdadi uba phangdabanina khudong thiba sing amuka su hengat halle hadi thawong asi miyamgi mayokta chathaba criminal gi oiba thawong ni haina su zero asina mara sirakpaga loinana public money bu lana sizinabani hadi executive engineer amasung contractor gi thawong asi kanglepaki miyamgi yai fanabagi mayokta ne hadi asiguma sakhut thawrangi senpam singbu politician sing engineer amasung contractor single loktuna duna haina thokpagi anoba sanabi ama oirakle haina su mara sirakpaga loinana KCP gi oinadi sakhut thawrangi thabak singda corruption torpa asi kanglepaki miyamgi mayokta chathaba khwaidagi tamthiba economic violence ne haina lawi miyamgi senpam matpada senaba miyor sing khwaidagi hakpa law amasung miyamgi wayel mayok nagadabani hadi zero sina makha tana hai thodok sida senaba executive engineer amasung contractor gi mathakta makhoina chathariba aranba thabak ki damak akanba action launaba party na warap lawre hadi handak ki mera hong songbada singi phurup singi ship samaga kunthra mangana sarug yagadawri hadi mahusagumna thasagi tareta pangthokadawriba kumsi sahigi mera hau songbagi thoramda manipur da khundaminariba yellow phurup punamakna sarug yabiyu haina thoram asigi state level organizing committee gi member motum maniton maitaina apel tawkhibaga loinana handaki thoramda singi tongan tongan ba phurup ki chip chamaga kunthra mangana sarug yagani haina phongdokhre wafam singarang nungtil palace compound leiba lainga ki art and culture loisangda pangthokpa pawgi mifamda phongdokladuna mahala makha tana hai sahi khudingi pangthokradriba meira house songbagi thoramasi handak sahigi oina so state level organizing committee na sinduna pangthoklagani singmi tami masimana oibagi thoramasi sahi khudingi leptana sana konungda pangthorakpane adubu kumja 2017 dagi hawduna manipur legakna asoba thaudang lawduna pangthokpa hawrakpane hawjik president's rule gi lengak matam sidana governor na organizing committee gi chairman oiraga arts and culture loisan gi commissioner na convener oiduna thoram ase pangthokadabane thoram ase khundaminaraktiba sing amadi tamda lairiba yelaw phurup singna saruk yagade singi ningthau kyasu yaugane singmi isin inaw singi oina tim tara mangana nat ki oiba cultural performance utkane nami asigi ayu pung nipanda sana konungdagi ening thawlai semba sana jawbana lusingduna khongset amaga loinana senglaba kangla life farmland satuna lai gi thoram pangthokane thoram loiraba matungda singmi tami chinaw sing pot lanagane thoram sida yelaw mi phurupuna magna saruk yabiyu haike thoram pangthokadaba noma watlinga gi mangoina haibadi ngasi nomidang waram pung taruk tarakpada singdagi lakadaba ningthau sing yauna performance utkadaba isinaw singbu sana konungda iningthau lesemba sana jawbana taramna okpagi thoram amaso pangthokane haidi Maoist Resistance Week amasung bangi mangoinana Jharkhand High Alert Laokhre Tinkrabalup oidiba Naxal CPM Maoist na October 9 dagi taramari phawba Resistance Week pangthoknaba lauthokiba amadi October 15 buna ban kaukiba dugi section tharang lokhatpu oina Jharkhand gi mafam ayambada security gi oiba High Alert Laokhre ban amasung Resistance Week adu Eastern Regional Bureau of CPI Maoist gi wangangloi sankep na press release amagi kuthangda lauthokibane mahana zero da thamlakiba wafram singi manungda Bihar Jharkhand North Chhattisgarh West Bengal amasung Assam gi miyam amasung makhoigi kadar singna mapung phana Resistance Week amasung ban sing adubu sagat kadabane hari Jharkhand Police ki maikaitagi phungdorakpada thengkrabalup asina Resistance Week amasung ban kaurakliba asi makhoi leidi haiba takpagi khongthangni sayolasi gi manungda makhoigi maikaitagi himsa gi oiba thabak thorom kharadi sungsoi soidana pangthorakani hairi haiba himsa gi oiba thabak thorom sing asi mayok nanaba police headquarters singna state adu sinba thungna alert laukthokuna irang thokanba mafam sing amadi naksal singna namna leiganba mafam singda akhanaba mikop nahom singnaba notification thokre haidi
Matam sang na mobile phone sizinabana angang singgi heart sokhali hain study amana phongdorakre. Digital gi matam asida angang singna smartphone toina sizinabaga loinana online class yawba online gaming amasung streaming na singba tawbagi thawong sa thaba thengnade. Tumlamdaida ngahaktang oirabasu mobile phone paibagi hainabi ama mioi ayambana thamnarakle. Adubu matam sang na mobile phone paibana pungning wakhalda akaiba thokan batan datana heart ki phibam dasu akaiba thokhali haiba study amadagi khangbangam lay. Journal of the American Heart Association na phonglakpa study gi report na hai matam sangna smartphone paiduna natraga computer mamangda phamduna social media yengba natraga online gaming sanaduna cardiometabolic risk wangkhalhale sahi nauriba angang singna mobile phone amasung computer matam sangna paibagi matam sadaba ase noksup laibak sing khaktada natana India da su mayokna ba haure handakta chathaki study amada pung amakhak mobile phone yengduna natraga game sanaduna leirabadi cardiometabolic risk 0.08 hengat halle maruina sahi nauriba angang singdana amuka hena khudong sadaba mayokna halli haire numit khudingi matam sangna mobile phone yengbana heart ki phibam sokhalli haba khanglabadina mama mapa oiba singna angang singda nomagi akaknaba matam kharakhak mobile phone pahanaba thorang lokhatkadabane nomagi manungda supnagi pung ani dagi hena mobile phone pahalloidabane angang singna school dagi halaklaba matamda sana khonabada hena mai onsilhanduna yariba makai mobile phone dagi laptop na lehanaba honagadabane haire matam sana tumba amasung yahauba haibasi angang singgi haksel fahanabagi matangda khwaidagi maru oiba thorangni maramaduna suti numita oirabasu angang singda yariba makai matam sangna mobile phone pahalloidabane haire lokhatpayaba section thorang singgi matangda report amana hai numit khudingi angang singbu leikolda natraga pakta koiba ngahang hak puthopigadabane yumda halaklagasu wari libiduna pikliba angang singbu mobile phone dagi laptop na lehanaba thorang lokhatkadabane imungi thabak engkhangda ayatpa piraktanabane haiduna sahi nauriba angang singda mobile phone ama pisinbagi hainabi thadokadabane sahi nauriba angang singna matam sangna mobile phone sizinarabade tungi punsida kudung thiba kayamarom mayoknarappa yai haide Congress di taurakte BJP ke MLA singna lengak semnaba center ke ayaba lawba chatpa ikai ningai ni haina okram Ibobi na phongdokhre state asida mamangda Congress na lengak pairingai matamda lengak semnaba kidamak Delhi da chatuna center gi losingba singdagi ayaba lawrakte adubu BJP MLA singna popular government ama semnaba center gi lusingba singdagi ayaba lawba chatpagi thabak ikai ningai ni ikai ba poi haina hanagi Manipur gi chief minister pairambatan datana CLP gi leader oidiba okram Ibobi na phongdokhre wafam singarang patsoi kendra gi hanagi minister oirambi Kumari Eki Mirabai Devi gi lamjing makhada patsoi block congress committee na senduna patsoi gi Taubung Khong awang laikai ima tubi laima community hall da pangthokiba bot chor gadi chorgi signature campaign gi thoram da hanagi chief minister okram Ibobi na phongdokhibani mahana makhata na phongdokhibada hai MLS singi tawpham thokpa thabak pangthokpada Delhi ri chatuna center gi losingba singi ayaba lawba chatpa ase kainingai ni Mari lainaba official singdagi phangba pawgi likhol amana palladuna mahana makhata na hai Manipur gi sel thungge phibam ase hojik ICU da leibaga pangkak oire mapandagi lakpa phansing matam jana sizinaba ngamdre habigi paw phanglei haina phongdokhe loina mamangda pangthukiba lok sabha mikhalda BJP na bot huralaga mai pakibani haina marasira duna meyamdagi khuyek lawraga BJP na bot huranduna mai pakiba si election commission of India da khanghanabagi pandamda signature campaign ase pangthokpani haina phongdokhe amoromda thoram aduga mari leinana kaisa mega sanrana phongdokhibada leiba asida sublam sasan gi thawong chathariba BJP gi dictatorship lenga asi maru fauna muthanaba ekoi puna honabagi matam oire double engine gi BJP gi lenga asi lakpataki India pumloi loire Manipur su loire haina phongdokladuna mahan amakhata na hai leiba asida kumja 2014 da BJP lenga klakpa matamda madugi sahi amada naha crore ani thabak pigani leita lairaba singi account to sell hapkani haibana singba tongan ba thajaba kiya miyamda piki adubanga fawba BJP na haidokiba wafam amata ngasi fawba thabakta onthokpa ngamdre BJP lenga asin leba asigi naha sing thabak phanghanba ngamlaktraba miyamgi sel thunggi phibam phaganhanba ngamlaktraba ahal oiraba sing amade nupi sing yauna tongan ba scheme sing fail oirakpagi kumja 2024 da pangthokpa parliament mikhalda mai thiragani haina masana khangjakhe adubu oithoktaba maongda mikhal BJP na mai paktuna lengak semkhe asigumlaba thong asigi matangda congress ki lusingba Rahul Gandhi na thigatpa matamda mikhal aduda Karnataka
Karnataka state ke oina mikhal adu da bot lak ke BJP da hura lamba thegda khi thong asina pangthok khiba election adu da aran ba thawong sing BJP na pak sina chathaki haibasi mayek sengle BJP na bot hura andon mikhal mai pak ke ba se miyam da khanghanna ba Rahul Gandhi na bot chor gadi chor habu kholau asigi makhada mioi crore manga rong ge signature campaign chatharaga election commission of India da wakat kani masigi saru ama oina MPCC na su Manipur gi mapang ko dimakta bot chor gadi chor gi makhada signature campaign asi pangthok pani haina phongdokhe